ꯍꯣꯏ ꯑꯍꯥꯟꯕꯗ ꯏꯁꯣꯔꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯁꯕꯠ ꯁ꯭ꯀꯨꯜ ꯂꯦꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯕꯨꯁꯨ ꯑꯃꯨꯛꯀ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯦꯁꯟ ꯑꯁꯤꯒꯤ ꯃꯃꯤꯡꯁꯤꯗꯤ ꯀꯔꯤ ꯍꯥꯏꯕꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯃꯤꯁꯟ ꯇꯨ ꯗ ꯅꯤꯗꯤ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯀꯅꯥꯗ ꯗꯔꯀꯥꯔ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯝꯂꯒ ꯂꯩꯕ ꯃꯤꯁꯤꯡꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯒ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯈꯥ ꯆꯠꯊꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯑꯃꯔꯛ ꯄ꯭ꯔꯊꯅꯥ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯏꯁꯣꯔ ꯍꯥꯏꯖꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯑꯁꯨꯝꯅ ꯄꯤꯅꯕꯤꯗꯨꯅ ꯅꯍꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯠ ꯅꯩꯅꯒꯗꯧꯔꯤꯕ ꯑꯁꯤꯗ ꯏꯁꯣꯔ ꯅꯍꯥꯛꯅꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯣꯏꯅꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯉꯥꯡꯊꯣꯛ ꯁꯛꯇꯣꯛꯄ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯀꯤ ꯁꯥꯈꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯀꯤ ꯊꯕꯛꯀꯤꯗꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯕꯅꯤ ꯆꯥꯟꯕꯤꯗꯨꯅ ꯁꯔꯄ꯭ꯔꯥꯎ ꯂꯧꯈꯠꯄꯤꯌꯨ ꯑꯦꯃꯦꯟ ꯑꯃꯦꯟ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯖꯦꯅꯦꯔꯦꯠꯄꯨ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄꯔꯥ ꯑꯁꯤꯒꯤ ꯏꯟꯇ꯭ꯔꯗꯛꯁꯟ ꯄꯥꯔꯠ ꯌꯦꯡꯕ ꯃꯇꯝꯗ ꯉꯁꯤ ꯃꯦꯃꯣꯔꯤ ꯀꯤ ꯇꯦꯛꯁꯇ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯒ ꯂꯩꯌꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯦꯃꯣꯔꯤ ꯇꯦꯛꯁꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯦꯊ꯭ꯌꯨ 25:40 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯏꯕꯤꯔꯒ ꯂꯩꯌꯦ ꯑꯩꯅ ꯄꯥꯊꯣꯛꯆꯒꯦ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯒꯅꯤ ꯑꯩꯅ ꯅꯈꯣꯏꯗ ꯇꯁꯦꯡꯅ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕ ꯑꯃꯗ ꯇꯧꯈꯤꯕ ꯑꯗꯨ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯒ ꯂꯩ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯕꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯍꯥꯏꯁꯤꯔꯥ ꯑꯩꯈꯣꯏꯅ ꯃꯤ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕ ꯗꯔꯀꯥꯔ ꯂꯩꯔꯕ ꯃꯤꯕꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯆꯞ ꯃꯥꯟꯅꯩ ꯏꯁꯣꯔꯒꯤ ꯊꯕꯛ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯍꯥꯏꯕꯤꯔꯒ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁꯣꯔꯅ ꯍꯥꯏꯕꯤꯕ ꯋꯥꯍꯩꯁꯤꯡꯁꯦ ꯀꯥꯎꯗꯨꯅ ꯑꯩꯈꯣꯏ ꯂꯩꯁꯦ ꯍꯥꯏꯕꯁꯦ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯒ ꯁꯤꯒꯤ ꯏꯟꯇꯔꯗꯛꯁꯟ ꯄꯥꯔꯠꯁꯤꯗ ꯀꯔꯤ ꯍꯥꯏꯕꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯑꯁꯤꯗ ꯂꯨꯛ 5:17ꯒ 26 ꯑꯁꯤ ꯌꯦꯡꯕꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯆꯥꯎꯅ ꯏꯕꯤꯔꯒ ꯂꯩꯌꯦ ꯏꯁꯣꯔꯅ ꯀꯃꯥꯏꯅ ꯅꯨꯡꯁꯤꯕꯤꯕ꯭ꯔꯥ ꯑꯩꯈꯣꯏꯕꯨ ꯍꯥꯏꯕꯁꯤ ꯆꯥꯎꯅ ꯏꯕꯤꯔꯒ ꯂꯩ ꯑꯗꯨꯒ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯊꯕ ꯃꯇꯝꯗ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯒ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯀꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯃꯤ ꯑꯇꯣꯞꯄꯅ ꯁꯤꯖꯤꯟꯅꯕꯤꯔꯒ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯗꯨꯒ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯁꯤꯖꯤꯟꯅꯔꯒ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯁꯤꯅꯤ ꯏꯁꯣꯔꯒꯤ ꯐꯖꯕ ꯃꯒꯨꯟꯁꯦꯀꯣ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯃꯤ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯎꯕ ꯐꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯏꯁꯣꯔꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤꯅ ꯀꯔꯤ ꯎꯍꯟꯕ꯭ꯔꯥ ꯃꯤꯁꯤꯡꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯁꯛ ꯑꯁꯤ ꯎꯍꯜꯂꯦ ꯏꯁꯣꯔꯁꯦ ꯀꯔꯝꯕ ꯃꯤꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯍꯜꯂꯦ ꯃꯈꯣꯏꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯀꯔꯤꯗꯒꯤ ꯂꯥꯛꯄ꯭ꯔꯥ ꯀꯔꯝꯕ ꯕꯦꯛꯒ꯭ꯔꯥꯎꯟ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯁꯦ ꯀꯔꯤꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯊꯤꯅꯤꯡꯉꯥꯏ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯃꯤꯠꯇꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯑꯃꯈꯛꯇꯅꯦ ꯑꯗꯨꯅ ꯑꯩꯈꯣই ꯏꯁꯣꯔꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯃꯥꯁꯦ ꯀꯔꯝꯕꯗꯒꯤ ꯂꯥꯛꯄ꯭ꯔꯥ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄ꯭ꯔꯥ ꯃꯥꯁꯦ ꯑꯁꯤꯒꯨꯝꯕ ꯊꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯏꯁꯣꯔꯅ ꯑꯁꯤꯗ ꯑꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤꯗ ꯃꯤꯁꯟ ꯇꯨ ꯗ ꯅꯤꯗꯤ ꯍꯥꯏꯕꯗꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯤꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤꯗ ꯃꯥꯅ ꯀꯔꯤ ꯑꯩꯈꯣꯏꯗ ꯎꯍꯟꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯃꯁꯤꯡ ꯈꯪꯗꯅ ꯂꯩꯌꯦ ꯍꯥꯏꯌꯦ ꯃꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯉꯥꯏꯗꯃꯛꯇ ꯑꯗꯣ ꯀꯔꯝꯕ ꯃꯇꯦꯡ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯦꯡꯕ ꯐꯪꯉꯦ ꯀꯔꯤꯔꯥ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯗꯔꯀꯥꯔ ꯑꯁꯤ ꯀꯔꯝꯕ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯔꯒ ꯐꯤꯖꯤꯀꯦꯜ ꯍꯥꯏꯅꯦ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯂꯝꯁꯤꯡ ꯍꯥꯏꯕꯗꯤ ꯐꯤꯔꯣꯟ ꯑꯣꯏꯔꯣ ꯐꯨꯔꯤꯠꯄꯨ ꯑꯣꯏꯔꯣ ꯀꯔꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯀꯣ ꯑꯩꯈꯣꯏ ꯑꯗꯨꯒ ꯏꯃꯣꯁꯅꯦꯜ ꯍꯥꯏ ꯑꯩꯈꯣꯏ ꯅꯨꯡꯒꯤ ꯑꯣꯏꯕꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯦꯟ ꯊꯨꯝꯒꯤ ꯂꯝꯗ ꯑꯗꯨꯁꯨ ꯑꯩꯈꯣই ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯑꯃꯅ ꯑꯃꯕꯨ ꯅꯝꯊꯕꯒꯤ ꯇꯥꯏꯞꯇ ꯈꯟꯕ ꯑꯃꯁꯨꯡ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯗꯕ ꯑꯁꯤꯒꯨꯝꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯉꯥꯏ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯏꯟꯊꯣꯛꯄꯤꯕꯒꯨꯝꯕ ꯑꯁꯤꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯦ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯍꯥꯏꯕꯗꯤ ꯑꯁꯤꯗ ꯍꯥꯏꯕꯤꯔꯒ ꯂꯩꯌꯦ ꯃꯤꯁꯟ ꯍꯥꯏꯕꯁꯤ ꯊꯧꯗꯥꯡ ꯑꯗꯨꯒꯨꯝꯕꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯀꯔꯤꯕꯨ ꯑꯣꯏꯔꯕꯁꯨ
ꯏꯁꯣꯔꯅ ꯀꯔꯤ ꯍꯥꯏꯕꯤꯔꯣ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯀꯔꯤꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯩꯒꯗꯧꯕꯅꯦ ꯍꯥꯏꯕꯗꯤ ꯑꯃ ꯑꯣꯏꯒꯦꯔꯥ ꯀꯅꯥꯕꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯥꯏꯔꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯩꯌꯣ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯩꯒꯗꯧꯕꯅꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯁꯤꯗ ꯁꯟꯗꯦꯒꯤ ꯂꯦꯁꯟ ꯆꯠꯄ ꯃꯇꯝꯗ ꯗ ꯐꯦꯠ ꯑꯣꯐ ꯐ꯭ꯔꯦꯟడ్ꯁ ꯍꯥꯏꯅ ꯍꯥꯏꯕꯤꯔꯒ ꯂꯩꯌꯦ ꯃꯔꯨꯞꯁꯤꯡꯒꯤ ꯊꯥꯖꯕ ꯍꯥꯏꯅ ꯍꯥꯏꯕꯤꯔꯒ ꯂꯩꯌꯦ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯖꯕ ꯋꯥꯔꯤ ꯑꯃ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯐꯪꯉꯦ ꯀꯃꯥꯏꯅꯔ ꯍꯥꯏꯔꯒ ꯏꯁꯣꯔꯅ ꯃꯤꯁꯤꯡꯒ ꯐꯝꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯃꯤ ꯃꯌꯥꯝꯒ ꯏꯁꯣꯔꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯩꯅꯀꯣ ꯑꯗꯨꯅ ꯐꯝꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯃ ꯃꯈꯣꯡ ꯁꯤꯊꯕ ꯄꯦꯔꯥꯂꯥꯏꯁ ꯇꯧꯕ ꯅꯨꯄꯥ ꯑꯃꯁꯦ ꯃꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯅ ꯍꯤꯞꯅꯐꯝꯗ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯨꯗ ꯃꯤ ꯌꯥꯝꯃꯟꯈꯤꯕꯗꯨꯅ ꯃꯈꯣꯏꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯀꯔꯝ ꯍꯥꯏꯅ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯗ ꯃꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯁꯨ ꯃꯈꯣꯏ ꯅꯤꯡꯍꯟꯅꯕ ꯂꯩꯇꯦ ꯃꯈꯣꯏꯒꯤ ꯅꯤꯡꯍꯟꯅꯕꯗꯨ ꯇꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗꯨ ꯂꯥꯛꯈꯤꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯌꯨꯝꯊꯛꯇ ꯄꯨꯈꯠꯂꯒ ꯌꯨꯝꯊꯛꯀꯤ ꯖꯤꯡꯒꯁꯤꯡꯗꯣ ꯍꯣꯠꯈꯥꯏꯔꯒ ꯃꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯅꯥꯕ ꯃꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯊꯥꯗꯕꯤꯌꯦ ꯑꯗꯨꯒ ꯏꯁꯣꯔꯅ ꯍꯥꯏꯕꯤ ꯅꯍꯥꯛꯀꯤ ꯊꯥꯖꯕꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯅ ꯅꯪꯒꯤ ꯄꯥꯞ ꯀꯣꯛꯄꯤꯔꯦ ꯍꯥꯏꯅ ꯍꯥꯏꯕꯤꯈꯤ ꯀꯣ ꯑꯗꯨꯒ ꯃꯤ ꯑꯇꯣꯞꯄꯁꯤꯡꯅꯗꯤ ꯀꯔꯤ ꯍꯥꯏꯕꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯀꯅꯥꯔꯥ ꯏꯁꯣꯔꯒꯤ ꯃꯤꯡꯕꯨ ꯐꯠꯇꯅ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯔꯥ ꯍꯥꯏꯅ ꯍꯥꯏꯕꯤꯏꯅꯦ ꯏꯁꯣꯔꯅ ꯑꯗꯨ ꯏꯁꯣꯔꯅ ꯈꯪꯗꯅ ꯅꯈꯣꯏꯅ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯈꯜꯂꯤꯕꯗꯨ ꯀꯔꯤꯔꯥ ꯄꯥꯞ ꯀꯣꯛꯄꯤꯔꯦ ꯍꯥꯏꯕꯒ ꯍꯧꯒꯠꯂꯒ ꯆꯠꯂꯨ ꯍꯥꯏꯔꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯂꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯏꯁꯣꯔꯅ ꯍꯥꯏꯌꯦ ꯑꯗꯨ ꯏꯁꯣꯔꯅ ꯈꯪꯕꯤꯔꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛꯀ ꯏꯁꯣꯔꯅ ꯅꯨꯄꯥ ꯃꯆꯥ ꯍꯧꯒꯠꯂꯨ ꯑꯗꯨꯒ ꯅꯪꯒꯤ ꯍꯤꯞꯅꯐꯝ ꯑꯁꯤ ꯄꯥꯏꯗꯨꯅ ꯅꯪꯒꯤ ꯌꯨꯝꯗ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨ ꯅꯨꯄꯥꯗꯨ ꯏꯁꯣꯔꯕꯨ ꯊꯥꯒꯠꯂꯝꯃꯤ ꯑꯗꯨꯒ ꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯎꯕ ꯐꯪꯕ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯒꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯅꯤꯡꯍꯟꯅꯔꯣꯏꯗꯕꯅꯤ ꯍꯥꯏꯌꯦ ꯊꯕꯛ ꯑꯗꯨ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯅꯤꯡꯍꯟꯅꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯑꯁꯤꯗꯤ ꯏꯁꯣꯔꯕꯨ ꯎꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯅꯤꯡꯍꯟꯅꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯏꯂꯦꯟꯖꯤ ꯋꯥꯏꯅꯁꯨ ꯑꯩꯈꯣꯏꯗ ꯀꯔꯤ ꯍꯥꯏꯕꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯤꯅ ꯃꯇꯦꯡ ꯅꯤꯕꯗꯨ ꯉꯥꯏꯒꯨꯝꯁꯦ ꯍꯥꯏꯌꯦ ꯃꯤꯅ ꯅꯤꯕꯗꯨ ꯉꯥꯏꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯆꯠꯂꯒ ꯑꯩꯈꯣꯏ ꯃꯤꯠꯁꯤꯡꯁꯦ ꯄꯥꯡꯊꯣꯛꯑꯒꯀꯅꯥ ꯗꯔꯀꯥꯔ ꯂꯩꯔꯒꯀꯅꯥ ꯑꯋꯥꯕꯗ ꯇꯥꯔꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯕꯅꯤ ꯍꯥꯏꯌꯦ ꯏꯁꯣꯔꯅ ꯍꯥꯏꯕꯤꯌꯦꯀꯣ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯌꯦ ꯏꯁꯣꯔ ꯃꯁꯥꯃꯛꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯝꯂꯕꯅꯦ ꯏꯁꯣꯔꯅ ꯂꯥꯛꯄ ꯃꯇꯝꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯁꯤꯀꯣ ꯑꯗꯨꯅ ꯃꯤꯁꯤꯡꯕు ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯗꯤ ꯑꯩꯈꯣꯏꯅ ꯃꯔꯨꯞ ꯁꯥꯔꯒ ꯑꯃꯁꯨꯡ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯁꯤꯜꯂꯒ ꯏꯁꯣꯔꯒꯤ ꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯄ ꯌꯥꯏ ꯑꯃꯁꯨꯡ ꯏꯁꯣꯔ ꯈꯛꯇꯅ ꯀꯟꯕꯤꯕꯅꯤ ꯍꯥꯏꯕꯗꯣ ꯃꯈꯣꯏꯗ ꯈꯪꯍꯜꯂꯒ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯄꯨꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯁꯟꯗꯦꯒꯤ ꯄꯔꯥꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯟꯗꯦꯒꯤ ꯄꯔꯥꯗ ꯑꯃꯨꯛ ꯆꯠꯁꯦ ꯑꯗꯨꯅ ꯃꯟꯗꯦꯒꯤ ꯄꯔꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯖꯦꯅꯦꯔꯦꯠ ꯃꯍꯥꯛ ꯂꯩꯔꯦ ꯃꯍꯥꯛꯅ ꯑꯃꯨꯛꯀ ꯃꯈꯥ ꯇꯥꯕꯤꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯔꯣꯛꯁꯟ ꯑꯩꯈꯣꯏꯒꯤ ꯃꯟꯗꯦꯒꯤ ꯂꯦꯁꯟꯁꯤꯅ ꯈ꯭ꯔꯥꯏꯁ ꯃꯦꯊꯠ ꯑꯂꯣꯟ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯃꯇꯧ ꯈꯛꯇꯗ ꯍꯥꯏꯕꯅꯦꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯅꯩꯅꯔꯛꯄꯒꯤ ꯉꯁꯥꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯊꯧꯁꯦ ꯀꯩꯅꯣꯅ ꯁꯨꯝ ꯅꯩꯅꯔꯛꯄ ꯃꯇꯝꯁꯤꯗ ꯃꯌꯥꯝ ꯅꯪꯅ ꯍꯧꯖꯤꯛ ꯔꯣꯛꯁꯟ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯁꯤꯒꯤ ꯅꯩꯅꯕ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯟꯕ ꯌꯥꯏꯑꯕ ꯃꯣꯏꯗ ꯗꯔꯀꯥꯔ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯄꯤꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯁꯤ ꯇꯧꯔꯗꯤ ꯍꯥꯏꯅ ꯂꯣꯏꯅ ꯍꯥꯏꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯕꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯃꯈꯣꯏꯗ ꯌꯧꯕ ꯉꯝꯒꯗꯕꯁꯤꯗꯤ ꯏꯁꯣꯔꯒꯤ ꯃꯑꯣꯡ ꯏꯁꯣꯔꯒꯤ ꯃꯇꯧ ꯇꯝꯃꯒ ꯃꯈꯣꯏꯗ ꯌꯧꯕꯗꯨ ꯈꯛꯇꯅ ꯃꯄꯨꯡ ꯐꯥꯅ ꯌꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯂꯦꯁꯟꯁꯤꯅ ꯇꯥꯛꯄꯤꯑꯕ ꯃꯟꯗꯦꯁꯤꯅꯀꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯔꯒꯗꯤ ꯑꯦꯂꯦꯟ ꯖꯤ ꯋꯥꯏꯠꯅ ꯍꯥꯏꯔꯝꯃꯦꯕ ꯑꯩꯈꯣꯏꯅ ꯃꯤ ꯑꯇꯩꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯧꯁꯦ ꯇꯝꯃꯒꯀꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯉꯩꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯇꯦꯡ ꯄꯥꯡꯉꯝꯃꯦ ꯀꯣ ꯃꯍꯥꯛꯅ ꯑꯋꯥ ꯑꯅꯥ ꯇꯥꯕꯁꯤꯡ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯝꯃꯤ ꯍꯥꯏꯔꯤꯕ ꯃꯥꯅ ꯇꯧꯕ ꯃꯑꯣꯡꯗꯣ ꯑꯩꯈꯣꯏꯅ ꯇꯝꯖꯔꯒ ꯑꯩꯈꯣꯏꯅ ꯇꯧꯔꯗꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯤꯁꯨꯗ ꯀꯣ ꯄꯨꯕꯤꯕ ꯉꯝꯒꯅꯦꯕꯀꯣ ꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯆꯪꯗ꯭ꯔꯤꯉꯩꯗꯀꯣ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯅꯤ ꯍꯥꯟꯅ ꯅꯩꯅꯁꯦꯕ ꯑꯍꯥꯟꯕ ꯋꯥꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯖꯣꯟ ꯆꯦꯞꯇꯔ 5 ꯚꯔꯁ 1 to 9ꯗ ꯐꯪꯕ ꯋꯥꯔꯤꯅꯦ ꯑꯩꯈꯣꯏꯅꯁꯨ ꯍꯥꯟꯅ ꯈꯪꯈ꯭ꯔꯕ ꯋꯥꯔꯤꯅꯦ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯊꯦꯁꯇꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯐꯨꯠ ꯊꯣꯛꯄ ꯄꯨꯜ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯕ ꯆꯍꯤ 39
ꯆꯨꯞꯅ ꯃꯥꯁꯦ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯦꯕ ꯃꯥꯁꯤꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡ ꯑꯗꯨꯝ ꯉꯥꯏ ꯕꯦꯊꯦꯁꯗꯥꯒꯤ ꯄꯨꯜ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯐꯨ ꯊꯣꯛꯂꯛꯄꯀꯣ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯉꯥꯏꯕ ꯃꯇꯝꯁꯤꯗ ꯃꯥꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯕꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤ ꯑꯇꯩ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯗꯤ ꯀꯅꯥꯒꯨꯝꯕꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯃꯥꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅꯤ ꯈꯪꯗꯦ ꯇꯧꯔꯒ ꯐꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯨ ꯃꯌꯥꯝꯁꯦ ꯃꯥꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯃꯥꯒꯤꯗꯃꯛꯇ ꯑꯗꯨꯅ ꯃꯥꯗꯤ ꯑꯋꯥꯕꯗꯣ ꯈꯥꯡꯉꯒ ꯆꯍꯤ 39 ꯈꯥꯡꯉꯒ ꯂꯩꯔꯝꯃꯦ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯀꯣ ꯅꯣꯡꯃ ꯁꯕꯥꯠ ꯅꯨꯃꯤꯠ ꯑꯃꯗ ꯃꯍꯥꯛꯅ ꯂꯥꯛꯑꯒ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯌꯦꯡꯗꯕꯤꯗ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯆꯠꯇꯕꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯑꯒ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗ ꯗꯥꯏꯔꯦꯛ ꯆꯠꯂꯒ ꯍꯪꯉꯝꯃꯦꯕ ꯅꯍꯥꯛ ꯐꯅꯤꯡꯕ꯭ꯔꯥꯅꯀꯣ ꯅꯍꯥꯛ ꯐꯅꯤꯡꯕ ꯉꯝꯕꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯐꯅꯤꯡꯉꯝꯃꯅꯤ ꯀꯣ ꯆꯨꯝꯃꯦꯀꯣ ꯃꯔꯝꯗꯤ ꯆꯍꯤ 39 ꯑꯗꯨ ꯀꯨꯏꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯕꯅꯤꯅꯀꯣ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯍꯧꯒꯠꯂꯨ ꯅꯪꯒꯤ ꯐꯃꯨꯡ ꯑꯗꯨ ꯍꯧꯒꯠꯂꯒ ꯂꯧꯈꯠꯂꯒ ꯆꯠꯂꯨ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨ ꯋꯥꯍꯪ ꯑꯇꯣꯞꯄ ꯍꯪꯗꯦ ꯀꯔꯤꯁꯨ ꯍꯪꯗꯦ ꯈꯨꯗꯛꯇ ꯂꯧꯈꯠꯂꯒ ꯍꯧꯒꯠꯂꯒ ꯆꯠꯈꯤꯑꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯦꯀꯣ ꯑꯗꯨꯒ ꯋꯥꯔꯤ ꯑꯇꯣꯞꯄ ꯑꯃꯗꯅ ꯃꯥꯔꯛꯀꯤ ꯆꯦꯞꯇꯔ 1 ꯚꯔꯁ 23ꯒ 28ꯇ 23ꯗꯩꯅ 28ꯇ ꯀꯔꯤ ꯋꯥꯔꯤ ꯐꯪꯉꯤ ꯍꯥꯏꯕꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯦꯡꯗꯕ ꯊꯋꯥꯏ ꯇꯥꯟꯊꯣꯛꯄꯤꯀꯣ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯁꯤꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯍꯪꯉꯝꯃꯦꯕ ꯍꯥꯏꯔꯤꯕ ꯁꯦꯡꯗꯕ ꯊꯋꯥꯏ ꯆꯪꯕ ꯃꯤꯁꯤꯅ ꯅꯍꯥꯛ ꯑꯩꯈꯣꯏꯕꯨ ꯑꯣꯠꯄ ꯅꯩꯕ ꯂꯥꯛꯏꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯈꯨꯗꯛꯇ ꯂꯦꯞꯄꯨ ꯅꯣꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯗꯒꯤ ꯆꯠꯈꯣ ꯍꯥꯏꯕꯗ ꯇꯥꯟꯊꯣꯛꯈꯤꯑꯕ ꯈꯨꯗꯛꯇ ꯑꯗꯨꯒ ꯊꯋꯥꯏ ꯐꯠꯇꯕ ꯁꯦꯡꯗꯕ ꯊꯋꯥꯏ ꯃꯌꯥꯝꯗꯣ ꯆꯠꯈꯤꯀꯣ ꯁꯤ ꯋꯥꯔꯤ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯃꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯋꯥꯐꯥꯎꯁꯦ ꯁꯟꯗꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯁꯤꯗ ꯈꯪꯕ ꯉꯝꯒꯅꯦꯕ ꯑꯦꯂꯦꯟ ꯖꯤ ꯋꯥꯏꯅ ꯁ꯭ꯇꯦꯞ 5ꯈꯛ ꯄꯤꯔꯝꯃꯦꯀꯣ ꯁ꯭ꯇꯦꯞ 5ꯁꯦ ꯑꯩꯈꯣꯏꯅ ꯁꯝꯂꯞꯅ ꯅꯩꯅꯁꯦ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯞ 5ꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯁꯥꯃꯛꯅꯀꯣ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯉꯩꯗ ꯁꯤꯖꯤꯟꯅꯔꯝꯕ ꯁ꯭ꯇꯦꯞꯅꯦꯀꯣ ꯑꯗꯨꯅ ꯑꯍꯥꯟꯕ ꯁ꯭ꯇꯦꯞꯇ ꯗꯔꯀꯥꯔ ꯂꯩꯕ ꯃꯤꯁꯤꯡꯁꯤꯗꯀꯣ ꯑꯩꯈꯣꯏꯅ ꯃꯔꯨꯞ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒ ꯁꯪꯒ ꯇꯧꯗꯨꯅꯀꯣ ꯃꯈꯣꯏꯒ ꯇꯣꯠꯃꯤꯟ ꯇꯤꯟꯅꯕꯀꯣ ꯇꯧꯒꯗꯕꯅꯦꯕ ꯃꯔꯝꯗꯤ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯇꯣꯠꯅ ꯇꯤꯟꯅꯔꯒ ꯁꯨꯃꯥꯏꯅ ꯃꯔꯨꯞ ꯁꯦꯝꯃꯒ ꯑꯩꯈꯣꯏꯒ ꯊꯥꯖꯃꯤꯟꯅꯕ ꯊꯥꯖꯔꯒ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯀꯣ ꯃꯔꯨꯞ ꯁꯦꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒ ꯍꯦꯟꯅ ꯊꯥꯖꯃꯤꯟꯅꯕ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯊꯥꯖꯃꯤꯟꯅꯕ ꯂꯩ ꯇꯥꯔꯗꯤ ꯍꯌꯦꯡ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩ ꯃꯈꯣꯏꯗ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯂꯥꯏꯒꯅꯦꯕ ꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯁꯨꯈꯪ ꯈꯪꯗꯕ ꯃꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯁꯨꯛꯇꯥ ꯇꯥꯗ꯭ꯔꯤꯕ ꯃꯤꯗ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯆꯠꯂꯒ ꯅꯪ ꯏꯁꯣꯔ ꯅꯤꯡꯉꯨ ꯅꯪ ꯉꯁꯤꯃꯛ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯆꯪꯉꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏ ꯀꯩ ꯍꯥꯏꯅꯤ ꯃꯈꯣꯏꯗ ꯀꯥꯎꯊꯦꯛꯅꯕꯀꯣ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯃꯤ ꯑꯃꯅꯤꯁꯦ ꯍꯥꯏꯔꯤꯁꯦ ꯃꯣꯏ ꯑꯗꯨꯒꯨꯝꯕ ꯋꯥꯍꯪ ꯍꯪꯉꯦꯕ ꯑꯗꯨꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞꯁꯤꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯁꯥꯃꯛꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯑꯒ ꯇꯧꯔꯝꯕ ꯁ꯭ꯇꯦꯞꯇꯨꯅꯦꯕ ꯑꯍꯥꯟꯕꯗꯀꯣ ꯗꯔꯀꯥꯔ ꯂꯩꯕ ꯃꯤꯁꯤꯡꯗ ꯃꯈꯣꯏꯒꯤ ꯗꯔꯀꯥꯔꯁꯦ ꯀꯩꯅꯣ ꯑꯗꯨꯒ ꯃꯈꯣꯏꯒ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯟꯅꯕꯁꯦꯀꯣ ꯑꯍꯥꯟꯕ ꯁ꯭ꯇꯦꯞꯅꯤ ꯑꯅꯤꯁꯨꯕ ꯁ꯭ꯇꯦꯞꯁꯤꯅ ꯃꯈꯣꯏꯗ ꯅꯨꯡꯁꯤꯕ ꯎꯠꯄꯤꯕ ꯀꯣ ꯑꯅꯤꯁꯨꯕ ꯁ꯭ꯇꯦꯞꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪꯄꯥꯟꯗ ꯃꯍꯥꯛꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯕ ꯃꯇꯝꯗ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕꯗꯨ ꯎꯠꯄꯤꯔꯝꯃꯦꯕꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯀꯣ ꯄꯨꯜ ꯑꯣꯐ ꯕꯦꯊꯦꯁꯇꯥꯒꯤ ꯃꯅꯥꯛꯀꯤ ꯋꯥꯔꯤꯗꯣ ꯃꯉꯣꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯔꯒ ꯅꯨꯡꯁꯤꯅ ꯅꯍꯥꯛ ꯐꯅꯤꯡꯕ꯭ꯔꯥꯅ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯨꯡꯁꯤꯕꯗꯣ ꯎꯠꯄꯤꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯤ ꯑꯇꯣꯞꯄꯁꯤꯡꯗ ꯑꯩꯈꯣꯏꯅ ꯃꯔꯨꯞ ꯁꯥꯟꯅꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯤ ꯃꯈꯣꯏꯗ ꯎꯠꯄꯤꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯈꯛ ꯅꯠꯇꯅ ꯃꯈꯣꯏꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤꯕꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯏꯌꯦꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯦꯀꯣ ꯃꯔꯝꯗꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯅꯩ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯦ ꯉꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯩꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯎꯠꯄ ꯃꯇꯝꯗ ꯃꯤ ꯑꯃꯗꯨꯅ ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯈꯤꯕ ꯌꯥꯏꯀꯣ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯕꯁꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯌꯦ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯦꯔꯥ ꯂꯧꯔꯣꯏꯔꯥ ꯅꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤꯗꯨꯗꯤ ꯉꯝꯈꯩ ꯂꯩꯇꯅ ꯎꯠꯀꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯦ ꯃꯁꯤꯗꯤꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗꯅ ꯃꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯃꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯉꯁꯥꯏ ꯔꯣꯛꯁꯟꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯐꯤꯖꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯄꯣꯠ ꯆꯩꯒꯤ ꯑꯣꯏꯕꯅꯤ ꯈꯪꯗꯦ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨꯒ ꯊꯋꯥꯏꯒꯤ ꯑꯣꯏꯕꯅꯤ ꯈꯪꯗꯦ ꯁꯤꯒꯨꯝꯕ ꯗꯔꯀꯥꯔ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯩꯅꯔꯒ ꯑꯗꯨ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯑꯩꯈꯣꯏꯅ ꯈꯪꯕꯤꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯄꯤꯕ ꯉꯝꯗ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯃꯇꯦꯡꯗꯣ ꯄꯥꯡꯉꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗ ꯃꯔꯤꯁꯨꯕ ꯁ꯭ꯇꯦꯞꯁꯦ ꯑꯩꯈꯣꯏꯅ ꯎꯅꯕ ꯐꯪꯒꯅꯦꯕ ꯃꯔꯤꯁꯨꯕ ꯁ꯭ꯇꯦꯞꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯊꯥꯖꯕ ꯄꯣꯛꯃꯤꯟꯅꯕ ꯀꯣ ꯊꯥꯖꯕ ꯃꯈꯣꯏꯒ ꯊꯥꯖꯃꯤꯟꯅꯕꯀꯣ ꯀꯣꯟꯐꯤꯗꯦꯟꯁ ꯊꯝꯅꯕꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩꯒ
ꯅꯪꯒ ꯉꯁꯤ ꯁꯨꯈꯪ ꯈꯪꯅꯗꯕ ꯃꯤꯁꯦ ꯃꯔꯨꯞ ꯁꯥꯟꯅꯔꯦꯀꯣ ꯃꯔꯨꯞ ꯁꯥꯟꯅꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯅꯍꯥꯛꯀꯤ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯈꯪꯗꯦ ꯑꯩꯒꯤ ꯑꯉꯝꯕꯗꯣ ꯇꯧꯕꯤꯕꯅꯤ ꯈꯪꯗꯦ ꯇꯧꯕ ꯇꯥꯔꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯈꯔꯗꯤ ꯊꯥꯖꯔꯅꯤꯀꯣ ꯑꯗꯨꯒꯨꯝꯕꯅꯤꯗ ꯑꯗꯨꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯧꯕꯁꯦ ꯑꯗꯨꯃꯥꯏꯅ ꯊꯥꯖ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯉꯥꯁꯨꯕ ꯁ꯭ꯇꯦꯞꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯃꯉꯥꯁꯨꯕ ꯁ꯭ꯇꯦꯞꯁꯤꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯄꯨꯁꯤꯟꯕ ꯑꯁꯤꯅꯦꯕꯀꯣ ꯊꯥꯖꯔꯕꯅꯤꯅ ꯑꯩꯅ ꯅꯉꯣꯟꯗ ꯉꯁꯤ ꯍꯥꯏꯒꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯍꯥꯛꯀꯤꯗꯃꯛ ꯁꯤꯕꯤꯈ꯭ꯔꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯅꯍꯥꯛꯀꯤ ꯏꯁꯣꯔꯅꯤ ꯂꯧꯁꯟꯂꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯁꯨꯝꯅ ꯇꯧꯕꯁꯤꯗꯤ ꯍꯥꯏꯔꯒꯀꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯎꯁꯦ ꯃꯣꯏ ꯂꯧꯁꯟꯕ ꯉꯝꯒꯅꯦꯕꯀꯣ ꯁꯤꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯗ ꯎꯠꯄꯤꯕ ꯊꯕꯛꯁꯤꯡꯁꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄꯣꯔꯁꯟꯁꯤꯒꯤ ꯑꯔꯣꯏꯕ ꯋꯥꯍꯪ ꯍꯪꯕ ꯌꯥꯕꯁꯤꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕ ꯃꯇꯝꯗꯗꯤ ꯑꯉꯛꯄ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯄꯥꯡꯊꯣꯛꯄꯤꯈꯤꯑꯕ ꯑꯗꯨ ꯑꯣꯏꯇꯥꯔꯕꯁꯨ ꯑꯩꯈꯣꯏꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯁꯥꯃꯛ ꯅꯠꯇꯕꯅꯤꯅ ꯑꯉꯛꯄ ꯊꯕꯛ ꯃꯌꯥꯝꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯕꯁꯨ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯑꯇꯣꯞꯄ ꯗꯔꯀꯥꯔ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯃꯈꯣꯏꯗ ꯀꯃꯥꯏꯅ ꯃꯈꯣꯏꯒꯤ ꯑꯋꯥꯠꯄ ꯈꯨꯗꯤꯡꯃꯛꯁꯦ ꯅꯩꯅꯕ ꯉꯝꯒꯅꯤ ꯑꯃꯗꯤ ꯌꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯏꯁꯟꯅꯤꯀꯣ ꯃꯁꯤ ꯍꯥꯏꯔꯒ ꯃꯟꯗꯦ ꯂꯦꯁꯟꯁꯦ ꯑꯁꯨꯝꯅ ꯂꯣꯏꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯖꯦꯅꯦꯔꯦꯜꯄꯨ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯋꯤꯁꯗꯦ ꯂꯦꯁꯟꯗ ꯑꯃꯨꯛ ꯆꯠꯁꯦ ꯑꯗꯨꯒ ꯇ꯭ꯋꯤꯁꯗꯦ ꯂꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯅꯤꯡꯈꯝꯄꯥꯎ ꯃꯍꯥꯛꯅ ꯃꯇꯝꯗꯣ ꯂꯧꯕꯤꯒꯅꯤ ꯑꯣꯀꯦ ꯇ꯭ꯋꯤꯁꯗꯦ ꯂꯦꯁꯟꯒꯤꯁꯦ ꯌꯥꯝꯅ ꯑꯐꯕ ꯇꯣꯄꯤꯛ ꯑꯃꯅꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯟꯅ ꯂꯥꯟ ꯇꯧꯔꯒ ꯂꯩꯔꯤ ꯀꯣ ꯃꯥꯌꯣꯛꯅꯔꯒ ꯂꯩꯔꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯀꯣ ꯇꯣꯄꯤꯛꯁꯦ ꯔꯤꯐ꯭ꯌꯨꯖꯤꯁ ꯑꯦꯟ ꯏꯃꯥꯏꯒ꯭ꯔꯦꯟꯁ ꯀꯧꯏ ꯀꯣ ꯁꯩꯗꯤꯡꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯂꯩꯔꯒ ꯂꯩꯕ ꯂꯥꯛꯄ ꯃꯤꯕꯨ ꯏꯃꯥꯏꯒ꯭ꯔꯦꯟꯁꯅ ꯀꯧꯏ ꯌꯥꯝꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯔꯥꯡ ꯊꯣꯛꯏꯕꯅꯤ ꯏꯖꯔꯦꯜꯗ ꯄꯦꯂꯦꯁꯇꯥꯏꯟꯗ ꯀꯣ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯍꯥꯟꯅꯁꯨ ꯔꯁꯤꯌꯥꯒ ꯌꯨꯀ꯭ꯔꯦꯟ ꯂꯥꯟ ꯀꯟꯅ ꯇꯧꯈꯤ ꯀꯣ ꯌꯥꯝꯅ ꯍꯣꯠꯅ ꯅꯩꯅꯕ ꯇꯣꯄꯤꯛ ꯑꯃꯅꯤ ꯁꯕꯖꯦꯛ ꯑꯃꯅꯤ ꯔꯤꯐ꯭ꯌꯨꯖꯤꯁ ꯑꯦꯟ ꯏꯃꯥꯏꯒ꯭ꯔꯦꯟꯁꯦ ꯑꯗꯨ ꯔꯤꯐ꯭ꯌꯨꯖꯤꯁ ꯑꯦꯟ ꯏꯃꯥꯏꯒ꯭ꯔꯦꯟꯁꯦ ꯀꯔꯝꯍꯥꯏꯅ ꯊꯣꯛꯈꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯔ ꯅꯩꯅꯁꯦ ꯀꯣ ꯃꯔꯨꯑꯣꯏꯕ ꯅꯝꯕꯔ 1 ꯄꯣꯏꯟꯠꯁꯤꯗꯤ ꯂꯥꯟꯅ ꯃꯔꯨꯑꯣꯏꯅ ꯑꯃ ꯊꯣꯛꯈꯤ ꯀꯣ ꯂꯥꯟꯁꯤꯅ ꯁꯦꯀꯦꯟ ꯄꯣꯏꯟꯠꯅ ꯈꯨꯗꯣꯡꯆꯥꯗꯕ ꯅꯪꯕꯀꯣ ꯗꯤꯖꯥꯁꯇꯔꯒꯨꯝꯕ ꯃꯥꯌꯣꯛꯅꯕ ꯐꯦꯁ ꯇꯧꯕꯀꯣ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄꯅ ꯄꯩꯁꯥꯒꯤꯗꯃꯛꯀꯤ ꯇꯥꯟꯕꯀꯣ ꯏꯀꯣꯅꯣꯃꯤꯛꯀꯤꯗꯃꯛ ꯌꯥꯝ ꯇꯥꯟꯕꯀꯣ ꯑꯃ ꯅꯝꯕꯔ 4 ꯄꯣꯏꯟꯠꯁꯤꯅ ꯀꯔꯤꯒꯤꯔ ꯍꯥꯏꯔꯒ ꯑꯋꯥꯠ ꯑꯄꯥ ꯌꯥꯝ ꯂꯩꯕꯀꯣ ꯗꯔꯀꯥꯔ ꯌꯥꯝ ꯑꯣꯏꯕꯀꯣ ꯅꯤꯗ ꯑꯣꯐ ꯍꯦꯜꯞ ꯀꯣ ꯑꯁꯤꯒꯨꯝꯕꯒꯤ ꯃꯔꯨ ꯑꯣꯏꯕꯅꯤꯅ ꯔꯤꯐ꯭ꯌꯨꯖꯤꯁ ꯑꯦꯟ ꯏꯃꯥꯏꯒ꯭ꯔꯦꯟꯁꯦ ꯊꯣꯛꯄꯅꯦꯕꯀꯣ ꯑꯗꯨ ꯑꯩꯈꯣꯏ ꯕꯥꯏꯕꯜꯗ ꯌꯦꯡꯁꯦ ꯃꯦꯊ꯭ꯌꯨ 2:13-14ꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯁꯥꯏꯗꯤꯡꯈꯤ ꯍꯥꯏꯀꯣ ꯁꯥꯏꯗꯤꯡꯐꯝ ꯊꯤꯈꯤ ꯍꯥꯏ ꯁꯥꯏꯗꯥꯡꯐꯝ ꯊꯤꯈꯤ ꯍꯥꯏ ꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯁꯥꯏꯗꯥꯡꯐꯝ ꯊꯤꯈꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯀꯤꯡ ꯍꯤꯔꯣꯗꯅ ꯅꯤꯡꯊꯧ ꯍꯤꯔꯣꯗꯅ ꯑꯣꯔꯗꯔ ꯑꯃ ꯄꯤꯈꯤ ꯌꯥꯊꯪ ꯑꯃ ꯊꯣꯛꯈꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯍꯥꯠꯂꯨꯅ ꯊꯣꯛꯈꯤꯕꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥ ꯃꯃꯥ ꯖꯣꯁꯦꯞ ꯃꯦꯔꯤꯅ ꯀꯣ ꯃꯆꯥꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯄꯨꯔꯒ ꯕꯦꯊꯂꯦꯍꯦꯝꯗꯒꯤꯅ ꯏꯖꯤꯞ ꯇꯥꯅ ꯆꯦꯟꯈꯤ ꯁꯥꯏꯗꯤꯡꯐꯝ ꯊꯤꯈꯤ ꯀꯣ ꯑꯗꯨ ꯀꯔꯤꯒꯤꯔꯥ ꯍꯥꯏꯔꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯍꯥꯠꯅꯤꯡꯕꯒꯤ ꯀꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯗꯨ ꯑꯩꯈꯣꯏ ꯌꯦꯡꯁꯦ ꯃꯨꯁꯂꯤꯝ ꯕꯨddhist ꯍꯤꯟꯗꯨꯁ ꯈ꯭ꯔꯤꯁꯇꯤꯌꯟꯁ ꯀꯣ ꯅꯟ ꯈ꯭ꯔꯤꯁꯇꯤꯌꯟꯁ ꯍꯧꯖꯤꯛ ꯃꯣꯏꯁꯨ ꯑꯁꯤꯒꯨꯝꯕ ꯁꯥꯏꯗꯤꯡꯐꯝꯁꯦ ꯌꯥꯝꯅ ꯊꯤꯔꯤ ꯀꯣ ꯃꯣꯏꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯃꯐꯝꯁꯦ ꯌꯥꯝ ꯊꯤꯔꯤ ꯀꯣ ꯀꯔꯤꯒꯤꯔꯥ ꯍꯥꯏꯔꯒ ꯂꯥꯟ ꯃꯥꯌꯣꯛꯅꯔꯤ ꯀꯣ ꯂꯥꯟꯒꯨꯝꯕ ꯗꯤꯖꯥꯁꯇꯔꯒꯨꯝꯕ ꯀꯣ ꯈꯨꯗꯣꯡꯊꯤꯕꯒꯨꯝꯕ ꯅꯪꯔꯨꯕ ꯀꯣ ꯑꯁꯤꯒꯨꯝꯕ ꯃꯔꯨ ꯑꯣꯏꯗꯨꯅ ꯃꯣꯏ ꯃꯨꯁꯂꯤꯝ ꯕꯨddhist ꯍꯤꯟꯗꯨꯁ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯟ ꯔꯤꯂꯤꯖꯤꯌꯁ ꯄꯔꯁꯟ ꯁꯤ ꯂꯣꯏꯅꯃꯛ ꯃꯣꯏꯁꯦ ꯁꯥꯏꯗꯤꯡꯐꯝ ꯊꯤꯔꯤꯑꯕ ꯍꯧꯖꯤꯛ ꯀꯣ ꯀꯔꯤꯒꯤꯔꯥ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯕꯅꯤꯅ ꯑꯗꯨꯅ ꯑꯣꯏꯕꯅꯤ나 ꯍꯧꯖꯤꯛꯁꯦ ꯃꯣꯏꯁꯦ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯜꯂꯦꯕ ꯑꯗꯨꯒ ꯏꯃꯥꯏꯒ꯭ꯔꯦꯟꯁ ꯑꯣꯜꯂꯦꯕ ꯀꯣ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯊꯕꯛ ꯇꯧꯕ ꯂꯩꯔꯦ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯆꯦꯟꯕ ꯂꯩꯔꯦ ꯀꯣ ꯃꯣꯏꯒꯤ ꯇꯦꯝꯄꯣꯔꯔꯤ ꯍꯤꯡꯅꯕꯒꯤ ꯀꯣ ꯁꯤꯁꯦ ꯌꯥꯝꯅ ꯑꯣꯏꯔꯒ ꯂꯩꯔꯦ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯁꯨ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯤꯔꯤ ꯃꯦꯊ꯭ꯌꯨ 2:13-14ꯗ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯋꯤꯁꯗꯦꯒꯤ ꯂꯦꯁꯟꯁꯤꯗꯤ ꯀꯃꯥꯏꯅ ꯔꯤꯐ꯭ꯌꯨꯖꯤꯒ ꯏꯃꯥꯏꯒ꯭ꯔꯦꯟꯁꯦ ꯀꯃꯥꯏꯅ ꯏꯁꯣꯔꯒꯤ ꯄꯥꯎꯁꯦ ꯀꯃꯥꯏꯅ ꯃꯣꯏꯕꯨ ꯇꯥꯛꯁꯤꯔꯥ ꯍꯥꯏꯕꯅꯦꯕ ꯀꯣ ꯑꯁꯤꯒꯤ ꯇ꯭ꯋꯤꯁꯗꯦꯒꯤ ꯂꯦꯁꯟ ꯐꯣꯀꯁ ꯇꯧꯕꯁꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯀꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯖꯥꯠ ꯑꯃ ꯃꯤ ꯑꯃꯕꯨꯗꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯄꯥꯎ ꯁꯟꯗꯣꯛꯄꯁꯤ ꯌꯥꯝꯅ ꯂꯥꯏ ꯑꯗꯨꯕꯨ ꯖꯥꯇꯤ ꯑꯇꯣꯞꯄ ꯅꯟ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯣ ꯍꯤꯟꯗꯨ ꯀꯣ ꯕꯨddhist
ꯃꯣꯏꯕꯨꯁꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯄꯥꯎ ꯁꯟꯗꯣꯛꯄꯁꯤ ꯌꯥꯝꯅ ꯂꯨꯏꯌꯦꯕ ꯀꯔꯤꯒꯤꯔ ꯍꯥꯏꯔꯒ ꯃꯣꯏꯒꯤ ꯂꯣꯟ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤ ꯌꯥꯝ ꯇꯣꯉꯥꯜꯂꯤ ꯆꯥꯕ ꯊꯛꯄ ꯇꯣꯉꯥꯜꯂꯤ ꯙꯔꯃ ꯌꯥꯝ ꯇꯣꯉꯥꯜꯂꯤ ꯃꯗꯨꯒꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯆꯦꯂꯦꯟꯖꯤꯡ ꯌꯥꯝ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯦꯡꯅꯔꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯕꯥꯏꯕꯜꯅ ꯇꯥꯛꯄꯗꯤ ꯏꯁꯣꯔꯒꯤ ꯒ꯭ꯔꯦꯠ ꯀꯃꯤꯁꯟꯅ ꯇꯥꯛꯄ ꯒꯣꯁꯄꯦꯜꯅ ꯇꯥꯛꯄꯁꯤꯗꯤ ꯃꯣꯏꯒꯨꯝꯕ ꯃꯤꯕꯨ ꯀꯣ ꯃꯥꯒꯤ ꯄꯥꯎꯁꯤ ꯁꯟꯗꯣꯛꯀꯗꯕꯅꯦ ꯍꯥꯏꯌꯦꯕ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯁꯩꯗꯤꯡꯐꯝ ꯊꯤꯔꯒ ꯀꯣ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤꯅ ꯂꯥꯛꯄ ꯃꯤꯕꯨ ꯀꯃꯥꯏꯅ ꯏꯁꯣꯔꯒꯤ ꯄꯥꯎꯁꯦ ꯀꯃꯥꯏꯅ ꯁꯟꯗꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯩꯅꯁꯦ ꯅꯝꯕꯔ ꯋꯟ ꯃꯣꯏꯕꯨ ꯀꯃꯥꯏꯅ ꯏꯁꯣꯔꯒꯤ ꯄꯥꯎ ꯁꯟꯗꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯔꯒ ꯃꯣꯏꯒꯤꯗꯃꯛ ꯂꯥꯏ ꯈꯨꯔꯨꯝꯕ ꯀꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯁꯦꯀꯦꯟ ꯃꯣꯏꯁꯦ ꯃꯣꯏꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯊꯤꯖꯤꯟꯕ ꯀꯣ ꯃꯣꯏꯁꯦ ꯀꯔꯝꯕ ꯃꯤꯔꯥ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ꯭ꯔꯥ ꯀꯗꯥꯏꯗꯒꯤ ꯃꯣꯏꯁꯦ ꯔꯤꯐ꯭ꯌꯨꯖꯤ ꯂꯥꯛꯄ꯭ꯔꯥ ꯀꯗꯥꯏꯗꯒꯤ ꯃꯣꯏꯁꯦ ꯏꯃꯥꯏꯒ꯭ꯔꯦꯟ ꯂꯥꯛꯄ꯭ꯔꯥ ꯏꯃꯥꯏꯒ꯭ꯔꯦꯟ ꯇꯧꯕ꯭ꯔꯥ ꯀꯣ ꯃꯣꯏꯒꯤ ꯊꯤꯖꯤꯟꯕ ꯀꯣ ꯃꯣꯏꯁꯦ ꯀꯔꯝꯕ ꯃꯤꯔꯥ ꯍꯥꯏꯕꯗ ꯈꯔ ꯊꯤꯖꯤꯟꯕꯁꯦ ꯗꯔꯀꯥꯔ ꯑꯣꯏ ꯏꯁꯣꯔꯒꯤ ꯄꯥꯎ ꯇꯥꯛꯀꯦ ꯍꯥꯏꯔꯗꯤ ꯏꯁꯣꯔꯒꯤ ꯄꯥꯎ ꯇꯥꯛꯄ ꯍꯥꯏꯕꯁꯦ ꯄꯪꯇꯥꯛꯇ ꯇꯥꯛꯄ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯅꯍꯥꯔꯣꯟꯒꯨꯝꯕꯗ ꯇꯥꯛꯔꯨꯔꯗꯤ ꯑꯩꯈꯣꯏꯕꯨ ꯅꯣꯡꯃꯩ ꯀꯥꯞꯄ ꯌꯥꯏ ꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯗꯨ ꯔꯤꯁꯔꯆ ꯇꯧꯕ ꯊꯤꯖꯤꯟꯕꯁꯦ ꯃꯔꯨ ꯑꯣꯏꯌꯦꯕ ꯏꯁꯣꯔꯒꯤ ꯄꯥꯎ ꯇꯥꯛꯀꯦ ꯍꯥꯏꯔꯗꯤ ꯑꯗꯨꯒ ꯀꯔꯝꯍꯥꯏꯅ ꯃꯣꯏꯒꯤꯗꯃꯛ ꯏꯁꯣꯔꯒꯤ ꯄꯥꯎ ꯇꯥꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯔꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯀꯣ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯝꯞꯀꯨꯝꯕ ꯏꯃꯥꯏꯒ꯭ꯔꯦꯁꯟ ꯃꯤꯕꯨ ꯍꯧꯖꯤꯛ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯀꯦꯝ ꯌꯥꯝ ꯂꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯥꯝ ꯂꯩ ꯃꯣꯏꯕꯨꯁꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯥꯏ ꯃꯣꯏꯕꯨ ꯍꯪꯕ ꯌꯥꯏ ꯑꯗꯨꯒ ꯃꯣꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯑꯗꯨꯒ ꯐꯣꯔꯠ ꯑꯣꯏꯅ ꯂꯣꯀꯦꯜ ꯆꯔꯆ ꯃꯆꯥ ꯌꯥꯝ ꯂꯩ ꯀꯣ ꯑꯗꯨ ꯆꯔꯆ ꯃꯆꯥꯁꯦ ꯃꯣꯏꯒꯤꯁꯨ ꯐꯟ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯏꯅ ꯃꯣꯏꯁꯦ ꯄꯥꯡꯊꯣꯛꯏ ꯑꯗꯨꯒ ꯃꯣꯏꯕꯨꯁꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯅ ꯐꯣꯝ ꯇꯧꯔꯒ ꯁꯩꯗꯤꯡꯐꯝ ꯊꯤꯔꯒ ꯂꯩꯔꯤꯕ ꯁꯩꯗꯥꯡꯐꯝ ꯊꯤꯔꯒ ꯂꯩꯔꯤꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯃꯤ ꯃꯌꯥꯝꯁꯦ ꯏꯁꯣꯔꯒꯤ ꯄꯥꯎꯁꯦ ꯁꯟꯗꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯂꯩ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯂꯩ ꯑꯗꯨꯒ ꯃꯊꯪꯒꯤ ꯂꯦꯁꯟ ꯑꯩꯈꯣꯏ ꯕ꯭ꯔꯗꯔꯅ ꯍꯥꯏꯕꯤꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯅꯤꯡꯈꯝꯄꯧꯕꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯦꯅꯁꯗꯦꯒꯤ ꯂꯦꯁꯟ ꯑꯁꯤ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯃꯣꯔꯅꯤꯡꯆꯥꯡ ꯃꯍꯥꯛꯅ ꯑꯃꯨꯛꯀ ꯂꯧꯕꯤꯒꯅꯤ ꯑꯩꯈꯣꯏꯅ ꯋꯦꯅꯁꯗꯦꯒꯤ ꯂꯦꯁꯟꯗ ꯌꯦꯡꯕ ꯀꯥꯟꯗ ꯇꯨ ꯍꯦꯜꯞ ꯗ ꯍꯔꯇꯤꯡ ꯑꯁꯣꯛꯄ ꯃꯤꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯉꯥꯏꯗꯃꯛ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯑꯩꯈꯣꯏꯅ ꯂꯦꯁꯟꯗ ꯁꯨꯝꯅ ꯌꯦꯡꯕ ꯀꯥꯟꯗ ꯇꯥꯏꯕꯪꯄꯥꯟꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯕ ꯃꯐꯝꯁꯦ ꯀꯔꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯤ ꯂꯣꯏꯅ ꯈꯪꯉꯦ ꯑꯋꯥ ꯑꯅꯪꯅ ꯅꯪꯕ ꯂꯟꯊꯨꯡ ꯂꯩꯕ ꯑꯣꯏꯁꯨ ꯐꯤꯔꯣꯝ ꯐꯤꯖꯦꯠ ꯂꯩꯕ ꯑꯣꯏꯁꯨ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯅ ꯂꯩꯕ ꯑꯣꯏꯁꯨ ꯐꯤꯔꯣꯝ ꯐꯤꯖꯦꯠ ꯂꯩꯇꯕ ꯑꯣꯏꯁꯨ ꯃꯤ ꯂꯣꯏꯅꯃꯛꯁꯦ ꯋꯥꯏ ꯃꯤ ꯂꯣꯏꯅꯃꯛꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯑꯋꯥꯕ ꯇꯣꯉꯥꯟ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯋꯦꯁꯇꯔꯟꯒꯤ ꯀꯜꯆꯔꯗ ꯌꯦꯡꯕ ꯀꯥꯟꯗ ꯀꯔꯤ ꯎꯕ꯭ꯔꯥ ꯍꯥꯏꯕ ꯀꯥꯟꯗ ꯃꯤ ꯃꯌꯥꯝꯁꯦ ꯍꯤꯗꯥꯛ ꯆꯥꯏ ꯀꯔꯤ ꯍꯤꯗꯥꯛ ꯍꯥꯏꯕ ꯀꯥꯟꯗ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯨꯛꯀꯤ 4:18 ꯑꯗꯨꯒ ꯃꯦꯊ꯭ꯌꯨꯒꯤ ꯆꯦꯞꯇꯔ 25:34-40 ꯌꯦꯡꯕ ꯀꯥꯟꯗ ꯀꯔꯤ ꯎꯕ꯭ꯔꯥ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯗꯤ ꯀꯔꯤꯔ ꯍꯥꯏꯕ ꯀꯥꯟꯗ ꯃꯤꯁꯟ ꯑꯐꯕ ꯋꯥꯄꯧ ꯁꯟꯗꯣꯛꯄꯒ ꯌꯥꯎꯅ ꯀꯔꯤꯔ ꯍꯥꯏꯕ ꯀꯥꯟꯗ ꯃꯤ ꯐꯤ ꯐꯤꯖꯦꯠ ꯂꯩꯇꯕ ꯃꯤꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯉꯥꯏ ꯀꯩꯁꯨꯝꯁꯥꯡꯗ ꯂꯩꯕꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯉꯥꯏ ꯆꯥꯅꯕ ꯂꯩꯇꯕꯕꯨ ꯆꯥꯅꯉꯥꯏ ꯄꯤꯅꯉꯥꯏ ꯑꯗꯨꯒ ꯑꯋꯥꯕ ꯃꯤꯈꯣꯏꯕꯨ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯉꯥꯏꯒꯤ ꯁꯤꯗ ꯎꯕ ꯐꯪꯉꯤ ꯑꯩꯈꯣꯏꯅ ꯋꯦꯅꯁꯗꯦꯒꯤ ꯂꯦꯁꯟꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯈꯟꯕ ꯇꯣꯛꯂꯒ ꯏꯁꯣꯔꯒꯤꯗꯃꯛ ꯈꯜꯂꯒ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯦ ꯍꯥꯏꯅ ꯁꯤꯗ ꯂꯦꯁꯟꯗ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯃꯣꯔꯅꯤꯡꯆꯥꯡꯕꯨꯁꯨ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯑꯔꯣꯏꯕꯒꯤ ꯄꯔꯥꯗꯣ ꯌꯧꯔꯦ ꯊꯔꯁꯗꯦꯒꯤ ꯂꯦꯁꯟ ꯑꯁꯤ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯗꯦꯅꯤꯌꯦꯜ ꯃꯍꯥꯛꯅ ꯑꯃꯨꯛꯀ ꯂꯧꯕꯤꯒꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯔꯁꯗꯦꯒꯤ ꯂꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯕ ꯇꯣꯄꯤꯛ ꯑꯁꯤ ꯒ꯭ꯔꯦꯇꯔ ꯂꯚ ꯍꯥꯏꯕꯅꯤ ꯑꯍꯦꯟꯕ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯇꯣꯄꯤꯛꯁꯤꯗ ꯌꯥꯎꯕ ꯂꯣꯏꯅꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯈꯤꯕꯁꯤꯡ ꯁ꯭ꯄꯤꯀꯔꯁꯤꯡꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯃꯔꯨꯞꯁꯤꯡꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯒ꯭ꯔꯦꯇꯔ ꯂꯚ ꯑꯩꯈꯣꯏꯅ ꯃꯦꯃꯣꯔꯤ ꯚꯔꯁꯁꯦ ꯄꯥꯕ ꯃꯇꯝꯗ ꯖꯣꯟ 15:13 ꯄꯥꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤ ꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯒꯤꯗꯃꯛꯇ ꯃꯊꯋꯥꯏ ꯊꯥꯕꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯅꯨꯡꯁꯤꯕ ꯀꯅꯥ ꯑꯃꯠꯇꯒꯤ ꯂꯩꯇꯦ ꯍꯥꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯩꯕ ꯃꯇꯝꯗ ꯀꯔꯝꯅ ꯂꯩꯔꯝꯕ꯭ꯔꯥ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ ꯁꯤꯈꯤꯕꯁꯤꯡꯕꯨ ꯍꯤꯡꯍꯟꯈꯤ ꯃꯤꯠ ꯇꯥꯡꯕꯁꯤꯡꯕꯨ ꯑꯃꯨꯛ ꯎꯍꯟꯈꯤ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗꯣ ꯑꯗꯨꯅꯤ ꯉꯁꯤ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏ ꯃꯔꯨꯞꯁꯤꯡꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯨ ꯆꯨꯝꯕ ꯍꯥꯏꯈ꯭ꯔꯦ ꯃꯣꯏꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯨꯕ ꯑꯩꯈꯣꯏꯅ ꯄꯥꯔꯥ ꯑꯣꯏꯅ ꯂꯧꯒꯗꯧꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯏ ꯑꯩꯈꯣꯏ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯔꯨꯞꯁꯤꯡꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯕꯤꯕꯁꯨ
ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯑꯃꯅꯤ ꯃꯤꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯑꯃꯅꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯨꯕꯁꯤ ꯀꯔꯤꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯈꯛꯇ ꯅꯠꯇꯅ ꯃꯔꯨ ꯑꯣꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯤ ꯁꯩꯊꯥꯡꯕꯁꯤꯡꯕꯨ ꯃꯤ ꯑꯇꯣꯞꯄꯁꯤꯡꯕꯨ ꯃꯔꯨꯞ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯔꯥ ꯍꯥꯏꯕ ꯈꯪꯗꯕ ꯃꯤꯁꯤꯡꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯉꯥꯟꯗꯨ ꯈꯪꯍꯟꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯔꯥ ꯍꯥꯏꯕꯁꯦ ꯃꯣꯏꯒꯤ ꯃꯐꯝꯗꯨꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯅꯥꯛꯇ ꯄꯨꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯑꯃꯅꯤ ꯍꯥꯏꯅ ꯂꯦꯁꯟꯁꯤꯅ ꯍꯥꯏꯔꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤ ꯑꯣꯏꯅ ꯃꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨꯁꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯗꯦꯅꯤꯌꯦꯜꯕꯨꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯔꯥꯁꯦ ꯂꯣꯏꯔꯦ ꯑꯗꯨꯅ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯆꯦꯂꯦꯟꯖ ꯍꯥꯏꯅ ꯏꯕꯤꯔꯒ ꯂꯩ ꯑꯗꯨ ꯆꯦꯂꯦꯟꯖꯁꯨ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯖꯦꯅꯦꯔꯦꯠꯅ ꯌꯥꯝ ꯁꯝꯂꯞꯅ ꯍꯥꯏꯕꯤꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯃꯇꯝ ꯄꯤꯖꯔꯦ ꯑꯩꯈꯣꯏꯒꯤ ꯂꯦꯁꯟ ꯑꯁꯤ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖ ꯑꯣꯏꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯁꯩꯗꯥꯡꯕ ꯃꯤꯁꯤꯡꯁꯦꯀꯣ ꯑꯗꯨꯒ ꯈ꯭ꯔꯤꯁꯟ ꯈꯪꯗꯕ ꯏꯁꯣꯔ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯤꯁꯤꯡꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯈꯪꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕ ꯁ꯭ꯇꯦꯞꯁꯤꯡꯁꯤꯗ ꯁꯝꯂꯞꯅ ꯍꯥꯏꯌꯦ ꯃꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡꯁꯦ ꯀꯩꯅꯣ ꯍꯥꯏꯅ ꯊꯤꯖꯤꯟꯕ ꯑꯗꯨꯒ ꯃꯈꯣꯏꯗ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯕ ꯁꯨꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯅꯨꯡꯇꯤꯒꯤ ꯇꯧꯔ ꯂꯩꯒꯗꯕ ꯏꯊꯧꯅꯦ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯤꯡꯍꯟꯅꯒꯨꯝꯁꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯃꯊꯪꯒꯤ ꯅꯩꯅꯕ ꯃꯇꯥꯡ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯗꯤ ꯃꯌꯥꯝꯕꯨꯁꯨ ꯐꯖꯅ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅꯁꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗꯁꯨ ꯅꯤꯖꯔꯤ ꯃꯌꯥꯝꯅꯁꯨ ꯅꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯦꯟ